ꯃꯌꯥꯝ ꯀꯩꯅꯣꯝ ꯎꯠꯂꯛꯀꯦꯀꯣ. ꯆꯥꯔꯣ. ꯌꯣꯡꯆꯥꯛꯅ ꯉꯥꯏꯔꯦ ꯑꯥꯗ. ꯃꯌꯥꯝ ꯏꯃꯥꯅ ꯆꯥꯛ ꯃꯩ ꯑꯃꯨꯛ ꯊꯥꯒꯠꯂꯝꯃꯣꯏ, ꯅꯨꯄꯤ ꯊꯤꯅꯤꯡꯉꯦ. ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯔꯤꯡꯅ ꯁꯨꯔꯛꯄ ꯊꯕꯛ ꯃꯌꯥꯝꯗꯒꯤꯀꯣ ꯈ꯭ꯋꯥꯏ ꯋꯥꯕ ꯊꯕꯛꯇꯨꯅꯦ ꯑꯩꯅ ꯉꯁꯤ ꯁꯨꯔꯨꯔꯤꯁꯦ. ꯑꯗꯨ ꯃꯌꯥꯝ ꯑꯩ ꯊꯕꯛꯇꯣ ꯃꯇꯦꯛ ꯍꯥꯞꯄꯛꯀꯦꯕꯀꯣ, ꯂꯣꯏꯅ ꯍꯥꯞꯄꯛꯀꯦ ꯁꯤꯟꯁꯦ. ꯑꯗꯨ ꯀꯔꯝꯕ ꯊꯕꯛꯅ ꯈꯔ ꯂꯥꯏꯗꯧ ꯃꯥꯟꯒꯦ ꯃꯌꯥꯝꯅ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯣꯃꯦꯟꯇ. ꯌꯥꯗ꯭ꯔꯦ, ꯏꯁꯥꯁꯦ ꯄꯨꯔꯥ ꯂꯣꯏꯔꯦ, ꯂꯣꯏꯔꯦ ꯃꯌꯥꯝ. ꯂꯉꯥꯏ ꯅꯤꯡꯁꯨꯟ ꯃꯌꯥꯝ, ꯎꯆꯦꯛ ꯃꯈꯣꯟ ꯅꯨꯡꯁꯤꯕ ꯇꯥꯍꯜꯂꯛꯀꯦ ꯌꯦꯡꯉꯨꯀꯣ, ꯃꯨꯟꯅ ꯇꯥꯁꯤꯀꯣ. ꯍꯥꯏ ꯃꯌꯥꯝ, ꯑꯩ ꯀꯩꯅꯣ ꯇꯧꯔꯦ, ꯆꯨ ꯁꯨꯝꯕ ꯆꯠꯂꯦ ꯍꯧꯖꯤꯛꯁꯦ. ꯑꯩꯈꯣꯏꯒꯤ ꯆꯨꯁꯦ ꯁꯨꯝꯕ ꯍꯧꯔꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯕ꯭ꯂꯣꯛ ꯃꯆꯥ ꯁꯦꯝꯃꯛꯀꯦ. ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯍꯩꯔꯤꯕꯣꯞꯁꯦ ꯀꯩꯗꯧꯅꯉꯥꯏ ꯄꯨꯕ ꯃꯥꯜꯂꯦ. ꯁꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯨ ꯁꯨꯝꯃꯀꯥꯟꯗ ꯁꯟꯁꯥꯒ ꯑꯣꯛꯁꯥꯒ ꯐꯖꯅ ꯇꯧꯔꯒ ꯊꯣꯡꯕꯗ ꯍꯥꯞꯅꯕ ꯍꯩꯔꯤꯕꯣꯞ ꯅꯠꯇꯦꯕꯀꯣ, ꯁꯟꯁꯥ ꯑꯣꯛꯁꯥ ꯂꯩꯇꯦ. ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯃꯔꯤꯟꯗꯣ ꯂꯧꯔꯒ ꯆꯨꯍꯤꯡꯒ ꯊꯛꯅꯉꯥꯏꯒꯤꯀꯣ. ꯑꯁ ꯆꯝꯄ꯭ꯔꯥꯒ ꯃꯌꯥꯝ ꯊꯛꯅꯔꯝꯃꯅꯤ, ꯄꯦꯔꯨꯛꯀꯁꯨ ꯃꯌꯥꯝ ꯊꯛꯅꯔꯝꯃꯅꯤꯕꯀꯣ. ꯑꯗꯣ ꯍꯩꯔꯤꯕꯣꯞꯀꯤ ꯃꯥꯏ ꯃꯅꯨꯡꯒꯤ ꯃꯔꯤꯟꯁꯤꯒ ꯊꯛꯑꯣꯕ, ꯃꯅꯝꯁꯦ ꯋꯥ ꯄꯨꯔꯥ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯋꯦꯕ. ꯑꯗꯣ ꯁꯤꯁꯦ ꯉꯔꯥꯡ ꯊꯤꯕꯗ ꯌꯥꯝ ꯋꯥꯅꯒꯦ. ꯀꯣꯀꯣ ꯍꯣꯏꯒꯤꯅꯦ ꯁꯤꯁꯦ. ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯍꯩꯔꯤꯕꯣꯞ ꯑꯀꯪꯕꯗꯤ ꯂꯩꯌꯦꯕ, ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯐ꯭ꯔꯦꯁ ꯑꯣꯏꯕ, ꯍꯥꯏꯗꯤ ꯁꯤ ꯀꯩꯅꯣꯗꯤ, ꯁꯤ ꯃꯀꯨꯁꯤ ꯂꯧꯊꯣꯛꯈ꯭ꯔꯗꯤ ꯀꯟ ꯂꯥꯎꯕꯅꯦ ꯃꯅꯨꯡꯒꯤꯁꯦ. ꯊꯥꯡꯅ ꯌꯥꯟꯕꯒ ꯆꯪꯗꯕ ꯐꯤꯕꯝ ꯇꯧꯕꯅꯦꯕ. ꯑꯗꯣ ꯁꯤꯒꯤ ꯃꯀꯨ ꯌꯥꯎꯕꯁꯦ ꯊꯤꯕ, ꯑꯗꯨꯗꯣ ꯀꯣꯀꯣꯒꯤꯗ ꯂꯩꯔꯝꯃꯦ, ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯃꯣꯏꯗꯁꯨ. ꯑꯀꯪꯕꯕꯨꯗꯤ ꯃꯌꯥم ꯂꯩꯅꯩꯕꯀꯣ. ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯍꯧꯖꯤꯛ ꯌꯥꯝꯁꯨ ꯇꯥꯡꯅꯔꯦ. ꯉꯔꯥꯡ ꯍꯪꯅꯕꯁꯦ ꯑꯩꯅ ꯍꯧꯖꯤꯛꯁꯦ 70-80 ꯑꯗꯨꯃꯥꯏꯅ ꯄꯤꯅꯕ ꯃꯥꯜꯂꯦ ꯄꯤꯁꯇ. ꯍꯧꯖꯤꯛ ꯁꯤꯖꯟ ꯅꯠꯇꯕꯅꯤꯅ ꯌꯥꯝ ꯇꯥꯡꯉꯦꯕ, ꯆꯩꯔꯥꯎꯕ ꯃꯌꯥꯁꯨ ꯌꯧꯁꯤꯜꯂꯛꯄꯅꯤꯅ. ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯨ ꯁꯨꯝꯕꯒꯤ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯩ ꯅꯝꯖꯔꯛꯀꯦ. ꯑꯗꯨꯝ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯝꯃꯤꯟꯅꯁꯤꯀꯣ. ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯌꯥꯝ, ꯖꯪꯒꯜꯒꯨꯝꯕꯗ ꯆꯠꯄ ꯀꯥꯟꯗꯀꯣ ꯕꯣꯏꯁꯦ ꯑꯗꯨꯝ ꯑꯩꯒ ꯆꯠꯃꯤꯟꯅꯩꯌꯦꯕ. ꯑꯗꯨꯝ ꯈꯤꯇꯪ ꯋꯥꯈꯟꯗꯤ ꯑꯗꯨꯝ ꯐꯕꯖꯥꯠꯅꯤ ꯇꯣꯡꯕ ꯆꯠꯂꯀꯥꯟꯗꯗꯤ. ꯃꯔꯛꯇ ꯀꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯄꯅꯦꯕꯀꯣ. ꯑꯗꯨꯀꯥꯟꯗꯗꯤ ꯕꯣꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯆꯠꯃꯤꯟꯅꯕꯩꯗꯤ. ꯌꯧꯔꯦ ꯃꯌꯥꯝ. ꯑꯗꯣ ꯃꯌꯥꯝ ꯑꯇꯣꯞꯄꯁꯤꯡꯒꯤꯗꯤ ꯂꯣꯏꯅ ꯂꯣꯏꯔꯦꯕꯀꯣ, ꯑꯩꯈꯣꯏꯒꯤ ꯈꯛꯇ ꯉꯥꯏꯔꯦ ꯂꯣꯏꯗ꯭ꯔꯤꯁꯦ. ꯃꯌꯥꯝ ꯑꯥꯗ ꯇꯧꯔꯤꯁꯦ, ꯑꯩꯈꯣꯏ ꯕꯥꯅ ꯆꯨꯁꯦ ꯃꯃꯥꯡꯗ ꯆꯠꯂꯒ ꯌꯥꯟꯊꯔꯝꯃꯤꯅꯦꯕꯀꯣ. ꯑꯗꯨꯒ ꯃꯅꯤꯡꯗ ꯏꯃꯥ ꯃꯈꯩꯅ ꯆꯨꯁꯦ ꯃꯀꯨ ꯈꯣꯛꯑ ꯏꯟꯅꯕꯅꯦꯕ. ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯆꯞꯊꯣꯛꯈ꯭ꯔꯕ ꯆꯨꯁꯦꯀꯣ, ꯃꯩꯇꯩꯂꯣꯟꯅ ꯀꯔꯤ ꯍꯥꯏꯕꯅꯣꯗꯤ ꯈꯪꯗꯦ. ꯑꯩꯈꯣꯏꯅꯗꯤ ꯁꯥꯐꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩꯌꯦꯕꯀꯣ. ꯁꯤꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯥꯗ ꯐꯖꯅ ꯐꯧꯔ ꯀꯪꯍꯜꯂ ꯃꯇꯨꯡꯗ ꯍꯣꯔꯦꯟ ꯆꯨꯍꯤ ꯂꯣꯟꯕꯗ ꯁꯤꯡ ꯑꯣꯏꯅ ꯌꯥꯡꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ.
ꯃꯌꯥꯝ ꯁꯤꯒꯤ ꯒꯔꯍꯥꯏꯁꯦ ꯊꯟꯅꯕꯀꯣ ꯄꯨꯡ ꯑꯃꯩ ꯃꯌꯥ ꯆꯪꯉꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯁꯤꯡ ꯌꯥꯡꯕꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯨꯁꯦ ꯍꯦꯛ ꯁꯨꯝꯕ ꯍꯧꯕꯒ ꯏꯟꯖꯤꯟ ꯍꯦꯛ ꯁ꯭ꯇꯥꯔꯠ ꯇꯧꯕꯒ ꯑꯗꯨꯝ ꯁꯤꯡ ꯌꯥꯡꯕ ꯍꯧꯔꯗꯣꯏꯅꯦꯕ ꯁꯤ ꯍꯣꯔꯦꯟ ꯆꯨꯍꯤꯁꯦ ꯃꯨꯟꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯁꯤꯡ ꯌꯥꯡꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯆꯨꯍꯤꯁꯦ ꯁꯤꯒꯤ ꯒꯔꯍꯥꯏꯁꯦ ꯃꯨꯟꯅꯕ ꯑꯩꯈꯣꯏꯒꯤ ꯄꯨꯡ 8 ꯑꯗꯨꯃꯥꯏꯅ ꯆꯪꯉꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯏꯊꯥ ꯊꯥꯕ ꯀꯨꯞꯁꯤꯟꯕ ꯃꯥꯟꯕ ꯂꯦꯌꯔ ꯑꯃ ꯎꯔꯤꯁꯦ ꯁꯤꯁꯦ ꯀꯩꯅꯣꯅꯦꯕ ꯆꯨ ꯃꯊꯤꯅꯦꯕꯀꯣ ꯆꯨꯊꯤ ꯀꯧꯋꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯨꯍꯤꯁꯤꯅ ꯍꯦꯛ ꯁꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯦꯛꯈꯥꯏꯕ ꯍꯧꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯐꯤꯜꯇꯔ ꯇꯧꯔ ꯂꯧꯊꯣꯛꯇꯣꯏꯅꯦ ꯃꯌꯥꯝ ꯁꯤꯁꯤꯅꯦ ꯑꯩꯅ ꯆꯨ ꯁꯨꯝꯕꯗ ꯈ꯭ꯋꯥꯏ ꯇꯟꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯐꯧꯗꯣꯛꯑꯝꯕ ꯁꯥꯐꯥꯗꯣ ꯑꯗꯨꯗꯣ ꯑꯃꯨꯛꯀ ꯁꯤꯡ ꯌꯥꯡꯅꯕ ꯑꯃꯨꯛ ꯂꯧꯁꯤꯟꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯦ ꯅꯨꯡꯁꯥꯒ ꯌꯛ ꯌꯛ ꯁꯥꯔꯀꯥꯟꯗ ꯌꯥꯝ ꯊꯤꯅ ꯇꯟꯕ ꯊꯕꯛꯅꯦ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯆꯨꯍꯤꯡꯁꯦꯀꯣ ꯆꯨꯍꯤ ꯑꯣꯜꯂꯛꯅꯕ ꯂꯣꯟꯕꯗ ꯄꯨꯡ 8 ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯄꯨꯡ 8 ꯁꯤꯡ ꯌꯥꯡꯉꯛꯑꯕꯅꯤꯅ ꯄꯣꯖꯤꯁꯟꯁꯦ 4 ꯁꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯆꯦꯞꯄ ꯍꯨꯟꯕꯤ ꯂꯣꯡꯅ ꯍꯨꯟꯕꯤ ꯂꯦꯞꯄ ꯍꯨꯟꯕꯤ ꯀꯔꯥꯡꯗꯩ ꯍꯨꯟꯖꯤꯟꯕꯤ ꯂꯣꯏ ꯁꯨꯔꯦ ꯃꯌꯥꯝ ꯑꯩ ꯋꯥꯔꯛꯑꯕꯅꯤꯅ ꯁ꯭ꯇꯥꯏꯜ ꯇꯧꯔ ꯍꯨꯟꯖꯤꯜꯂꯛꯑꯦꯕꯀꯣ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯀꯣꯀꯣꯅ ꯇꯧꯔꯤꯁꯦ ꯁꯥꯟꯅꯕ ꯅꯠꯇꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯔꯦꯟ ꯆꯨꯍꯤꯗꯣ ꯁꯧꯒꯠꯂꯀꯥꯟꯗ ꯄꯥꯊꯣꯛꯈꯤꯗꯅꯕ ꯍꯨꯝꯃꯤꯅꯦꯕꯀꯣ ꯑꯗꯨꯝ ꯃꯅꯤꯟ ꯆꯠꯍꯟꯕ ꯍꯥꯏꯇꯥꯔꯦ ꯍꯨꯝꯃꯤꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝ ꯂꯣꯟꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯗꯤ ꯑꯗꯨꯝ ꯈꯪꯉꯝꯅꯤ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯎꯔꯤꯕ ꯁꯤꯒꯤ ꯈꯨꯁꯧꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯗ ꯕꯤꯔꯤꯛ 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 ꯁꯧꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤ ꯃꯥꯟꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯧꯔꯤꯁꯦ ꯁꯤ ꯍꯦꯛ ꯌꯧꯔꯛꯑꯗꯤ ꯃꯨꯜꯂꯝꯗꯥꯏ ꯌꯧꯔꯛꯑꯕꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯁꯤꯡ ꯐꯖꯅ ꯌꯥꯡꯁꯤꯜꯂꯁꯨ ꯁꯨꯡꯄꯥ ꯄꯥꯊꯣꯛꯔꯣꯏꯗꯕꯅꯦ ꯉꯁꯥꯏ ꯀꯣꯀꯣꯅ ꯍꯨꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯨꯝꯗꯁꯨ ꯌꯥꯔꯦꯕ ꯃꯨꯜꯂꯝꯗꯥꯏ ꯌꯧꯔꯛꯑꯕꯅꯦꯕ ꯁꯤꯁꯦ ꯃꯌꯥꯝ One, two, three. Ako hindi druwa. Wow. Tanto na ano nga. Lumang na eh. Wow do. Talo mama. Lumang man eh. Ngarang adi da sa ni man dito. ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯗ ꯑꯉꯧꯕ ꯑꯃ ꯎꯔꯤꯁꯦ ꯁꯤꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯆꯨꯊꯤ ꯂꯧꯊꯣꯛꯄꯗ ꯁꯦꯡꯍꯧꯗꯕ ꯐꯖꯅ ꯁꯦꯡꯅ ꯂꯧꯊꯣꯛꯍꯧꯗꯕꯒꯤ ꯁꯤꯒꯤꯁꯦ ꯊꯣꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯃꯨꯛ ꯐꯖꯅ ꯐꯤꯜꯇꯔ ꯇꯧꯔꯒ ꯑꯃꯨꯛ ꯂꯧꯊꯣꯛꯇꯣꯏꯅꯦꯕ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏ ꯄꯨꯔꯛꯄ ꯍꯩꯔꯤꯕꯣꯞꯇꯣ ꯃꯊꯧ ꯇꯧꯍꯜꯂꯁꯤꯀꯣ ꯃꯌꯥꯝ
Khao lấy tre suhing nè rồi có coi đi giáo à mấy khét chu bằng mây hô ra này chứ điệu nó mới hôm đi chơi brush tàu đó bạn chu nó tàu đấy chứ chu nó brush tàu đấy chứ này hôm đi chơi मैम अखोई चटपा हौरे ममजिल ए हौजिकसे मोमो पुंग क्या तारे 5:38 कांगसंग दे याम्बा मोंगम चु सुम्बा पांगबा लाइने याम्बा जे कांगसंग दगी अखोई चु सुम्बा पांगबा लाकपा को चु सुम्बा से वाबनेबा अदो लोइसिल्ले ngasina adi मैम आई युम यौबगा वीडियो मखा ताजरागे चत्तोइसे याम वाटली मैम इमाना चाक मई अमुक थागतलमोय नुपी थिनिंगे यम तंजिल्ले नुंती थोंबबुदि नते अदुसु ngasi याम वायबा अदु अस सुमाइना थोंबीरगा लेरमगा हा इसिंग असाबगा तौरगा हक्चांगासि खन नंबीनगाय पामकबदो काय मैम इंजांगजिदी लफु थरोगा अलूगा ओइना इमाना फुटलमोय होरेन मा इरोलगी हैबको अदो ngसाइगी यन थोंबा खरगा अदुम पांगना सानबा अदुम चारने लोइन वानारेबा ओहो हाउदो मानब्रो हाउरैदो मानब्रो मैम अदो मैम आई हजिकसे वीडियो एडिटिंग हौरदोइनी सि हेक लोइबगा आई थागतचरागे अदो मैम गी ममल यामलबा सब्सक्राइब तो अमम तंग तौबिरमो
ꯃꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯏꯀꯩ ꯑꯣꯏꯗꯣꯏꯅꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯊꯦꯡꯛ ꯌꯨ ꯇꯨꯝꯃꯒꯦ ꯃꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯑꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯏꯁꯥꯁꯨ ꯂꯣꯏ ꯊꯤꯡꯒꯥꯏꯔꯦꯗ ꯀꯨꯀꯤꯅ ꯂꯥꯝꯕ ꯐꯪꯗꯕ ꯄꯣꯠ ꯑꯃꯈꯛꯇꯪ ꯑꯩ ꯍꯥꯏꯖꯒꯦꯕꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯌꯥꯝꯅ ꯉꯜꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯣꯏꯁꯨ ꯗꯤꯃꯥꯟ ꯑꯃ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ ꯗꯤꯃꯥꯟꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯥꯒꯥ ꯇꯥꯔꯤꯕ ꯂꯝꯁꯤꯡꯁꯦ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯌꯨꯅꯤꯠ ꯑꯃꯒꯤ ꯃꯈꯥꯗ ꯄꯨꯟꯖꯒꯦ ꯍꯥꯏꯕꯅꯤ ꯁꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯗꯤ ꯅꯥꯒꯥ ꯇꯥꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯌꯨꯅꯤꯠ ꯑꯃꯗ ꯄꯨꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯄꯨꯂꯞ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯒꯦ ꯅꯠꯇ꯭ꯔꯒ ꯅꯦꯁꯟ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯃꯪꯂꯥꯟ ꯑꯃ ꯑꯅꯤꯁꯤꯃꯛꯇ ꯑꯃꯗꯤ ꯂꯩꯌꯦ ꯁꯤ ꯑꯩꯈꯣꯏ ꯈꯪꯉꯤꯀꯣ ꯊꯥꯏꯗꯧꯅ ꯑꯗꯨꯝ ꯈꯪꯉꯤ ꯏꯅꯦꯁꯟ ꯑꯥꯏꯟꯒꯤ ꯗꯤꯃꯥꯟꯗ ꯌꯥꯎꯔꯤꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯐ꯭ꯂꯦꯛ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯇꯣꯉꯥꯟꯅꯤ ꯍꯥꯏꯔꯛꯏꯅꯦ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯗꯤꯌꯥꯅ ꯄꯤꯕ꯭ꯔꯥ ꯄꯤꯔꯛꯇꯕꯗꯒꯤ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯃꯁꯤꯒꯤ ꯗꯤꯃꯥꯟꯁꯤ ꯑꯣꯏꯈꯤꯗ꯭ꯔꯥ ꯍꯥꯏꯁꯦ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯅꯔꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯣ ꯃꯣꯏꯅ ꯉꯔꯥꯡ ꯈꯛꯇꯪ ꯂꯥꯛꯑꯒ ꯉꯔꯥꯡ ꯈꯛꯇꯪ ꯂꯥꯛꯁꯜꯂꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯁꯜꯂꯒ ꯁ꯭ꯋꯥꯏꯗ ꯇꯧꯔꯒ ꯅꯣꯡꯃꯩ ꯈꯔ ꯄꯥꯏꯁꯜꯂꯒ ꯅꯣꯡꯃꯩ ꯈꯔ ꯀꯥꯞꯄꯒ ꯃꯩꯇꯩ ꯈꯔ ꯍꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯂꯦꯟ ꯁꯦꯝꯅꯤ ꯀꯨꯀꯤ ꯂꯦꯟꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯌꯥꯒꯗ꯭ꯔꯣ ꯑꯗꯒꯤꯗꯤ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯂꯩꯔꯤꯕ ꯂꯝ ꯃꯌꯥꯝꯗꯨꯗꯤ ꯀꯅꯥꯒꯤ ꯂꯝꯅꯣ ꯃꯌꯥꯝ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯂꯝ ꯑꯌꯥꯝꯕ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯅꯥꯒꯥꯒꯤ ꯂꯝꯅ ꯑꯌꯥꯝꯕ ꯉꯥꯛꯇꯅꯤ ꯅꯥꯒꯥꯅ ꯌꯥꯔꯛꯀꯗ꯭ꯔꯥ ꯃꯩꯇꯩ ꯇꯣꯛꯈ꯭ꯔꯣꯅꯦ ꯅꯥꯒꯥꯅ ꯌꯥꯒꯗ꯭ꯔꯣ ꯁꯤꯅꯤꯀꯣ ꯑꯗꯣ ꯗꯤꯁꯇ꯭ꯔꯤꯛ ꯅꯧꯅ ꯂꯥꯎꯊꯣꯛꯈꯤꯕ ꯔꯣꯜ ꯕꯦꯛ ꯇꯧꯒꯗꯕꯅꯤ ꯔꯣꯜ ꯕꯦꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯂꯩꯔꯤꯁꯤꯅꯤ ꯑꯗꯨꯒꯤ ꯄꯔꯥꯗꯨꯃ ꯐꯥꯗꯅ ꯃꯣꯏꯅ ꯗꯤꯃꯥꯟ ꯄꯛꯇꯧꯅ ꯇꯧꯕꯗꯣ ꯑꯗꯨ ꯌꯥꯔꯣꯏꯗꯕ ꯐꯪꯉꯣꯏꯗꯕ ꯗꯤꯃꯥꯟꯅꯤ ꯐꯪꯉꯣꯏꯗꯕ ꯗꯤꯃꯥꯟꯁꯦ ꯇꯧꯕ ꯐꯠꯇꯦ ꯑꯗꯨꯅ ꯑꯉꯥꯡ ꯅꯤꯡꯉꯥꯏ ꯐꯠꯇꯕꯁꯦ ꯌꯥꯝ ꯐꯖꯅ ꯐꯠꯇ꯭ꯔꯕ ꯑꯍꯥꯟꯕ ꯃꯃꯥ ꯃꯄꯥꯅ ꯊꯦꯝꯃꯝꯒꯅꯤ ꯊꯦꯝꯕ ꯌꯥꯗ꯭ꯔꯒꯗꯤ ꯈꯨꯄꯥꯛ ꯑꯗꯨꯝ ꯆꯥꯔꯛꯀꯅꯤ ꯈꯨꯄꯥꯛ ꯆꯥ ꯍꯧꯔꯦꯗꯅ ꯈꯨꯄꯥꯛ ꯆꯥꯕ ꯍꯧꯋꯤꯀꯣ